Firepa chakumdagi thorakpasu thorakte hakthi pakhanda khallaga manaton kanna meli maya ka thokpasu ngamdrabani aduna wani khangi tamnadi habaga changde kanghau kanna ngauri morok atik patang khai soijillaga alo kharaga khamen kharaga hapchillaga morok sana chagi haiduna ngauri bani ensang du soloishilakpaga gas mathatkre adubo habadudi fatri sakhumdo Chakum du Danatana Yum Manung the Pungha Harabani. Firepa Hapti Kanbana, Habana Lo Kubada, Mamai Mamit Gangak Sangang Selakle. Matau to the Natamna, sing glass and Yaraga, Pirepa the Pire. Pirepa died the Lepaga, Yagat Hopangam Draduna, Lo Kuna Kuna, Magolom Torakle. Tamna Sumatung the Inere. Firepa Suni Craig, Time Masado. Ising do sor a Mohondok Laga, Tamna Tai. Ising do Takbaloraga, Tamna the Cherry. Saksai thak pusumai to bong na brave manangbo chaning dana tori ni kaino ada nang sida changai se mama ge ni go hobra khangde uraga na ke doraba sum hang bani yadra bo hang basi so dama da yaida aduda nangi wa khu hang do ai si mi me mamang da yam no thokni han ning daba khangan ning daba manba na tom yauri aduna sum khalami bani waning drira khangan ning drira haina Morok yam chanu ko sakhaw ko inside lani chaning na chabdi kem ta taw ri ado bisna ke do bala ino uning dana la ini isa se irang yam chele nasidi sida satumani adudi yari ya dragana nang mapanda le uro aidi tumurani hairam laga firepa do grong imung changki tamna sa firepa bo tan thok togi tanaduna hathu changlei Ngai ko nang sida lay bayari ba Firepa Firepa tamnagi famung machidu da fam tharak lega dress wong bahore kay yari duino yum da halo anam yam kan gano mino khraga fasade mino uraga ke doraba ai subu mafam sida ok to badi chat palak pusingai ai nei gi nupi gi manak lak sabobo kanana kai fatana ngangna doriba ngangna bayam na wakreda mini yaro haraga Tanjada da Firepa da so kol kana tawsilai Firepa yenglubada mapa oiduna leiramle sanaramba wari do chap lebne kena duna taramba wayakom phibam hanjinne Firepa phone pai khalaga Hello Pabo Kokilana nang na kadai da leiriba yumda halak tawbana kayam waliba ipa nanga wari ama sananingi kai matangino Pabo aruba wari ni ne lambi da leiragadi hanzalaknaba tawro khara thuna lao nongmataso asumna ngai ngamdana kauraktaba mapana ngasi thasadana hanglakpasida kai leirabano khalle adona hongba horamlaba maphida sasat amu semjillaga saksa thoga irenjana leiramo ai pabongni manakta ngaktang khaksalukige asi hairaga Firepa yumdudagi thorakle kharasu phingna thokhi Tana siyum da kari aruba wari thawdok puthok labano wakhal charang na dana lehawi Yum yorakle Firepa imung da gurungong changakpada Kokila Boris Arun tilo pulap na yumyai duda paring sala famlaga leiramni ma changakpa ubada maithong ama tawduna mangolom dingle TV du su thaduna leiramni Firepa mayam singdugi manak naksilakna TV apak paduda yingbadade hotel dagi faraba mi singi lista suruga ningkhomba gangi maming siyorami maming khakta natana photo passport amamamso maming dugi mathak tahapkatlakduna pauloi silakpagi marui ba pau repeat tawrakpada yawrakle paudana natai chadaba phibam do hotel da lerambadiki Impal West ki team na fagalakpani haina mayik singni yawri Borisna Kaina bu mayek mang brahidani hana dagi su sumani am tawbani Kokilana Hai atomba nang wangang gano Borisna Ekoi chisu phone tor amani yam sarakpani migi macha mirai rubugi mahini na thina ngangakpani Tilona Boris nang tumina leiro Borisna Hoi ai budi leizarage adubu namong nupidudi halaroi no nga lagi zadabi talani sasina wari me am lisalaga Kokilana chere Hai angang nang wa makhayam tarakana Boris tumina leiki Firepa da amon silakli Kokilana
ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯁꯤ ꯐꯤꯔꯦꯞꯄꯁꯨ ꯐꯝꯊꯔꯛꯂꯦ ꯃꯌꯥꯝꯁꯤꯡꯗꯨ ꯋꯥ ꯈꯟꯅꯒꯗꯧꯕꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯀꯣꯀꯤꯂꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯑꯩꯒ ꯊꯦꯡꯅꯔꯝꯕꯅꯤ ꯍꯣꯇꯦꯜꯗꯨ ꯑꯩꯒꯤ ꯃꯔꯨꯞꯀꯤꯅꯤ ꯍꯣꯇꯦꯜꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯍꯧꯏ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯃꯤꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗꯁꯨ ꯍꯜꯂꯛꯇꯦ ꯃꯥ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯐꯤꯔꯦꯞꯄꯅ ꯄꯥꯕꯨꯡ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯄꯥꯝꯗꯦ ꯃꯥꯅ ꯃꯥꯒꯤ ꯑꯩꯅ ꯑꯩꯒꯤ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯛꯏꯁꯦ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯈꯣꯡꯐꯝꯁꯤꯗ ꯃꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯔꯥꯛ ꯁꯜꯂꯛꯑꯝꯗ꯭ꯔꯗꯤ ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯃꯆꯦꯠ ꯐꯥꯎ ꯉꯥꯡꯉꯝꯃꯣꯏ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯋꯥꯔꯛꯇꯕꯅꯤ ꯍꯥꯏꯈꯤꯅꯤ ꯑꯩꯕꯨ ꯏꯃꯨꯡꯒꯤ ꯈꯟꯗꯕ ꯃꯄꯥ ꯃꯃꯥꯒꯤ ꯏꯖꯠ ꯌꯣꯟꯕ ꯃꯤꯁꯛꯅꯤꯁꯨ ꯆꯩꯔꯛꯂꯝꯒꯅꯤ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯩ ꯁꯨꯛꯂꯥꯟꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯅ ꯃꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯁꯝꯈꯤꯗꯦꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯍꯦꯟꯃꯟꯕꯅ ꯑꯩꯕꯨ ꯁꯤꯔꯅꯤꯅ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯅꯝꯗꯅ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯥ ꯄꯥꯕꯨꯡ ꯑꯩꯕꯨ ꯃꯇꯝꯗꯨꯗ ꯂꯥꯟꯈꯤꯕ꯭ꯔꯅꯦ ꯑꯩꯗꯤ ꯊꯋꯥꯏ ꯐꯥꯕ ꯊꯥꯗꯣꯛꯑꯒꯦ ꯈꯟꯅ ꯐꯤꯔꯦꯞ ꯍꯣꯡꯈꯤꯗꯕꯅꯤ ꯀꯣꯀꯤꯂꯥꯅ ꯍꯧꯈꯤꯕ ꯋꯥꯔꯤꯗ ꯃꯈꯥ ꯁꯥꯡꯊꯅꯔꯒꯨꯝꯁꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯈꯟꯅꯁꯤꯅꯦ ꯐꯤꯔꯦꯞꯄꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ ꯑꯩ ꯃꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯇꯥꯟꯖꯥꯗꯨꯗ ꯀꯣꯀꯤꯂꯥꯗ ꯑꯥꯁꯔꯥꯅ ꯀꯣꯜ ꯇꯧꯔꯛꯂꯦ ꯃꯌꯥꯝꯁꯤꯡꯗꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯀꯣꯀꯤꯂꯥ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯔꯛꯏ ꯑꯥꯁꯔꯥꯅ ꯇꯥꯗ ꯄꯥꯎꯁꯤꯅ ꯁꯤ ꯌꯧꯔꯕꯅꯤꯅ ꯇꯥꯗ ꯍꯣꯏꯁꯨ ꯄꯥꯎ ꯇꯥꯔꯝꯂꯅꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯊꯥꯔꯛꯂꯔꯣꯏ ꯏꯆꯥꯁꯤꯅ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯇꯥꯗ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯔꯣꯏ ꯕꯣꯔꯤꯁ ꯃꯆꯤꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯁꯥꯗꯨ ꯂꯦꯡꯂꯛꯄꯗ ꯑꯦꯔꯣꯟ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯐꯥꯗꯨꯅ ꯊꯤꯡꯈꯤ ꯀꯣꯀꯤꯂꯥꯅ ꯅꯆꯥꯅꯨꯄꯤꯅ ꯃꯄꯨꯛꯆꯦꯜ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯕꯟꯗꯅꯥ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯑꯥꯁꯔꯥ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯟꯗꯛꯀꯤ ꯈꯣꯡꯐꯝꯁꯤꯗꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯥꯜꯂꯦ ꯑꯥꯆꯔꯥꯅ ꯋꯥꯁꯦ ꯀꯣꯏꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯊꯣꯛꯅꯕꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯃ ꯊꯥꯖꯔꯛꯑꯒꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯤꯅ ꯅꯣꯏ ꯅꯨꯡꯉꯥꯏꯕꯗꯤ ꯐꯪꯉꯣꯏ ꯏꯆꯥꯅ ꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯁꯥꯛꯏꯕꯁꯦ ꯅꯣꯏꯗꯁꯨ ꯐꯪꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯥꯁꯔꯥ ꯋꯥ ꯀꯌꯥ ꯁꯥꯡꯊꯅ ꯉꯥꯡꯅꯗꯕ ꯇꯥꯟꯖꯥ ꯄꯤꯔꯝꯗ ꯀꯣꯜ ꯀꯛꯊꯠꯈ꯭ꯔꯦ ꯀꯣꯀꯤꯂꯥꯗꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯤꯉꯩꯗ ꯗꯁꯥ ꯃꯔꯤ ꯃꯔꯤ ꯇꯥꯔꯛꯄꯒꯨꯝꯅ ꯃꯀꯣꯛ ꯁꯥꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯄꯥꯎ ꯊꯥꯔꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯂꯣꯌꯔ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯔꯦ ꯅꯨꯄꯥꯔꯣꯝꯗꯒꯤꯅ ꯐꯤꯔꯦꯞꯄ ꯈꯛ ꯂꯥꯛꯏ ꯀꯅꯥꯃꯠꯇ ꯌꯥꯎꯔꯛꯇꯦ ꯃꯄꯥꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯥ ꯑꯃꯨꯛ ꯁꯥꯍꯟꯕ ꯄꯥꯝꯗꯕꯅ ꯃꯁꯥꯒꯤ ꯊꯕꯛꯇꯤ ꯃꯁꯥꯅ ꯍꯣꯠꯅꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯁꯨ ꯑꯥꯆꯔꯥꯒ ꯁꯨꯔꯒ ꯈꯛꯇꯪꯅꯤ ꯀꯅꯥꯃꯠꯇ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯃꯤ ꯂꯣꯏꯅꯔꯛꯇꯦ ꯑꯥꯁꯔꯥꯅ ꯂꯣꯌꯔꯗꯨꯗ ꯑꯄꯦꯟ ꯄꯦꯟꯗ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯨꯝꯗ ꯍꯨꯟꯗꯣꯛꯇꯅ ꯊꯝꯃꯒ ꯃꯥꯅ ꯂꯣꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅ ꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯕ ꯉꯝꯗꯧꯔꯤꯕ ꯑꯩ ꯑꯣꯏꯔꯁꯨ ꯏꯄꯨꯔꯣꯏꯕ ꯍꯥꯠꯅꯤꯡꯉꯛꯀꯅꯤ ꯐꯤꯔꯦꯞꯄꯅ ꯏꯃꯥ ꯅꯨꯃꯤꯠꯇꯨꯗ ꯅꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯗꯥꯏꯇꯗꯒꯤꯗꯤ ꯊꯩꯗꯨꯅ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯈꯤꯗꯕ ꯂꯩꯇꯦ ꯃꯥꯒꯤ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯈꯤꯕꯅꯤ ꯁꯨꯔꯨꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨꯅ ꯌꯥꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯛꯇꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯇꯪꯐꯥꯎ ꯁꯣꯛꯈꯤꯕ꯭ꯔꯥ ꯇꯝꯕꯗ ꯍꯪꯒꯣꯏꯔꯕ ꯋꯥꯅꯤ ꯑꯩꯅ ꯄꯥꯏꯔꯝꯕ ꯐꯤ ꯐꯥꯎ ꯅꯪꯅ ꯊꯦꯡꯕꯅ ꯇꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯂꯣꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡ ꯁꯨꯕ ꯑꯃ ꯂꯩꯈꯤꯕ ꯅꯔꯝꯆꯠ ꯑꯔꯥꯟꯕ ꯆꯠꯃꯤꯟꯅꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯉꯝꯕ ꯃꯤꯅꯦ ꯅꯪ ꯐꯤꯔꯦꯞꯄ ꯁꯣꯔ ꯍꯣꯟꯗꯣꯛꯏ ꯑꯩꯗꯤ ꯍꯥꯟꯅꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯁꯨꯇꯤꯡꯗꯒꯤ ꯑꯃꯨꯛꯇ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯏꯃꯥꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯅꯝꯗꯅ ꯀꯧꯔꯒ ꯄꯨꯡ ꯊꯦꯡꯍꯜꯂꯒ ꯊꯝꯗꯨꯅ ꯅꯈꯨꯔꯥꯡ ꯅꯇꯣꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯅꯦꯠꯄ ꯀꯥꯎꯕ ꯇꯧꯔꯒ ꯅꯪꯕꯨ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯂꯩꯔꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯑꯩꯒꯤ ꯋꯥ ꯀꯅꯥꯅ ꯇꯥꯕꯤꯈꯤ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯈꯟꯕꯤꯗ ꯅꯣꯏꯒꯤ ꯅꯆꯥꯁꯤꯒꯤꯗꯃꯛ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯃꯀꯥꯗ ꯌꯦꯜꯂꯛꯈꯤꯕ ꯅꯠꯇꯕ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯈꯛ ꯄꯥꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯕꯨꯁꯨ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ꯭ꯔꯥ ꯅꯪ ꯊꯥꯏꯂꯦꯟꯗ ꯆꯠꯂꯒ ꯁꯤꯡꯒꯥꯄꯨꯔꯗ ꯅꯨꯄꯥ ꯑꯃꯒ ꯌꯥꯔꯛꯄ USAꯗ ꯀꯅꯥꯒ ꯂꯣꯟꯅ ꯆꯠꯄ ꯗꯨꯕꯥꯏꯗꯅ ꯀꯅꯥꯒ ꯀꯄꯜ ꯁꯥꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯎꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯂꯩ ꯄ꯭ꯔꯨꯐ ꯄꯥꯝꯃꯒꯅ ꯄꯤꯒꯦ ꯑꯩ ꯁꯨꯝꯕ ꯑꯔꯣꯠꯄ ꯍꯥꯏꯅꯤꯡꯗꯕ ꯃꯌꯥꯝꯁꯦ ꯀꯥꯡꯊꯣꯔꯛꯅꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯇꯣꯏꯅ ꯍꯧꯔꯤꯁꯦ ꯐꯔꯦ
ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤꯅ ꯀꯥꯏꯅꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯐꯥꯎꯗꯦ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯒꯦ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤ나 ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯗꯥꯏꯇꯗꯣ ꯂꯧꯒꯤꯅꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯩ ꯄꯥꯝꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯤꯔꯅꯨ ꯂꯣꯌꯔꯗꯨꯁꯨ ꯐꯤꯔꯦꯞꯄꯒꯤ ꯋꯥꯉꯥꯡꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯁꯨꯔꯨꯁꯨ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯦ ꯑꯥꯆꯔꯥꯅ ꯁꯠ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯂꯥꯛ 50 ꯑꯃꯒ ꯀꯪꯂꯥꯁꯥ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯤꯒ ꯑꯩꯒꯤ ꯏꯆꯥꯗ ꯄꯤꯒꯗꯕꯅꯤ ꯐꯤꯔꯦꯞꯄ ꯁꯨꯔꯨꯗ ꯌꯦꯡꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯄꯨꯝꯅꯃꯛ ꯌꯥꯔꯗ꯭ꯔꯥ ꯑꯔꯣꯏꯕ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯤ ꯑꯩꯉꯣꯟꯗꯒꯤ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯅꯪ ꯄꯨꯝꯅꯃꯛ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅ ꯑꯣꯛꯂꯗ꯭ꯔꯥ ꯁꯨꯔꯨ ꯁꯥꯎꯅꯤꯡꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯕꯅꯤ ꯃꯥ ꯐꯤꯔꯦꯞꯄ ꯍꯨꯟꯗꯣꯛꯄ ꯄꯥꯝꯃꯨꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯐꯪꯂꯣꯏꯁꯨ ꯈꯪꯉꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝꯁꯨ ꯑꯣꯏꯔꯒ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯊꯥꯖꯔꯔꯣꯏꯁꯨ ꯈꯪꯉꯤ ꯌꯥꯔꯦ ꯐꯤꯔꯦꯞꯄꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯃ ꯀꯪꯂꯥꯁꯥ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯦ ꯃꯁꯤ ꯆꯦ ꯆꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯒꯅꯤ ꯆꯦꯛ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 50 ꯑꯃꯒ ꯑꯩꯅ ꯉꯁꯤꯃꯛ ꯃꯤ ꯊꯥꯗꯨꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯇꯦꯕꯜꯗ ꯇꯥꯔꯤꯕ ꯋꯥ ꯂꯣꯏꯅꯕꯒꯤ ꯄꯦꯄꯔꯗꯨꯗ ꯁꯥꯏꯟ ꯄ꯭ꯔꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯝꯄꯅꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯄꯦꯄꯔꯁꯤꯗ ꯅꯪꯁꯨ ꯊꯨꯅ ꯁꯥꯏꯟ ꯇꯧ ꯏꯃꯤꯠꯅ ꯎꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯁꯨꯔꯨ ꯀꯞꯂꯤ ꯁꯥꯏꯟ ꯊꯨꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯐꯤꯔꯦꯞꯄ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯁꯨꯔꯨ ꯐꯤꯔꯦꯞꯄꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯍꯧꯋꯤ ꯃꯥ ꯄꯦꯟꯕ ꯋꯥꯠꯂꯤ ꯐꯤꯔꯦꯞꯄꯁꯦ ꯇꯥꯝꯅꯥꯒꯤ ꯑꯣꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯈꯟꯕꯟꯕꯅ ꯈꯣꯏꯔꯥꯡꯉꯤ ꯃꯁꯥꯗꯨ ꯆꯥꯅꯤꯡ ꯇꯥꯔꯝꯗꯦ ꯐꯤꯔꯦꯞꯄꯅ ꯏꯍꯥꯟ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯈꯤꯕ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯂꯨꯝꯅ ꯂꯧꯖꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯀꯩꯁꯨ ꯂꯩꯇꯅ ꯀꯠꯊꯣꯛꯂꯝꯂꯦ ꯁꯤꯃꯗꯤ ꯃꯥ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗ꯭ꯔꯥ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯨꯅ ꯍꯦꯟꯅ ꯃꯥꯗ ꯑꯗꯨꯝ ꯀꯜꯂꯛꯇꯨꯅ ꯂꯩꯍꯧꯋꯤ ꯁꯨꯔꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯒ ꯐꯤꯔꯦꯞꯄꯕꯨ ꯇꯥꯟꯅꯔꯛꯏ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯏ ꯐꯤꯔꯦꯞꯄꯅ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯒꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯄꯥꯝꯖꯕ ꯑꯣꯏꯔꯁꯨ ꯅꯣꯡꯃꯇ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯅꯣꯏꯗꯨꯅꯁꯨ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯂꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯒꯤꯅꯤ ꯐꯤꯔꯦꯞꯄ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯤ ꯄꯤꯔꯥꯡꯗꯣ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯈꯤꯕ ꯅꯨꯄꯤꯗꯣ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯗꯕ ꯉꯝꯃꯤ ꯅꯪꯅ ꯅꯤꯡꯈꯣꯝꯃꯒ ꯂꯩꯅꯈꯤꯕ ꯑꯔꯣꯟꯕ ꯃꯔꯤꯗꯣ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯒ ꯂꯣꯏꯅꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯪꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎ ꯌꯦꯡꯂꯛꯈꯤꯕ꯭ꯔꯥ ꯃꯃꯤꯡꯇꯒꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯍꯛ ꯄꯤꯕ ꯍꯥꯏꯕ ꯊꯣꯛꯅꯕ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕ ꯈꯛꯇꯨꯅ ꯌꯥꯕ꯭ꯔꯥ ꯅꯪꯒꯤ ꯅꯇꯧ ꯃꯌꯥꯝꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯤꯔꯥꯡ ꯁꯤꯟꯊꯥꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯃꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯐꯪꯂꯛꯂꯕꯗꯤ ꯑꯩ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯦ ꯊꯥꯡꯒꯦ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯐꯤꯔꯦꯞꯄ ꯇꯞꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯁꯤꯁꯨ ꯑꯩꯒꯤ ꯏꯔꯥꯜꯂ ꯁꯨꯔꯨ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯤ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯇꯥꯝꯅꯥꯕꯨ ꯊꯃꯣꯏꯗ ꯁꯨꯛꯍꯥꯞ ꯍꯥꯞꯇ ꯂꯥꯞꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕ ꯃꯤꯀꯨꯞꯇ ꯃꯥꯗꯤ ꯍꯛ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯒꯁꯨ ꯏꯃꯣꯁꯟ ꯑꯣꯏꯔꯒꯁꯨ ꯇꯥꯜꯂꯛꯈꯤꯗꯦ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯀꯥꯏꯍꯧꯔꯛꯈꯤꯗꯦ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕ ꯄꯣꯠꯇꯤ ꯊꯤꯔꯕꯁꯨ ꯃꯒꯨꯟ ꯂꯩꯕꯅꯤ ꯐꯅ ꯐꯖꯔꯁꯨ ꯍꯥꯡꯗꯣꯛꯂꯒ ꯊꯝꯕ ꯄꯣꯠꯁꯛꯇꯤ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯐꯖꯕꯗꯣ ꯄꯥꯝꯗꯦ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯑꯩ ꯄꯥꯝꯃꯤ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯅꯣꯡ ꯐꯥꯗꯣꯛ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯁꯨ ꯅꯪꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯍꯧꯗꯕ ꯐꯩ ꯈꯜꯂꯛꯀꯅꯤ ꯆꯠꯂꯨꯈꯤꯒꯦ ꯑꯩꯕꯨ ꯆꯃꯣꯠꯅꯕ ꯃꯔꯤꯁꯤꯗꯒꯤ ꯅꯤꯡꯇꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯟꯅ ꯌꯦꯡꯂꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯨꯔꯨ ꯐꯤꯔꯦꯞꯄꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯅ ꯃꯥ ꯐꯥꯖꯤꯜꯂꯒ ꯀꯞꯄꯛꯏ ꯅꯪꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯂꯒꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯂꯥꯜꯂꯤꯕꯁꯦ ꯑꯩꯍꯥꯛꯂ ꯅꯪ ꯂꯥꯜꯂꯦ ꯅꯪꯅ ꯋꯥꯒꯗꯕ ꯅꯪꯅ ꯁꯥꯎꯅꯤꯡꯒꯗꯕ ꯊꯕꯛꯅꯤ ꯈꯟꯗꯨꯅ ꯁꯤꯜꯂꯨꯕ ꯁꯤꯁꯨ ꯏꯁꯥ ꯏꯇꯣꯝꯇ ꯆꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ I hate you ꯐꯤꯔꯦꯞꯄ I hate you ꯐꯤꯔꯦꯞꯄ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ ꯆꯪꯂꯝꯗꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯃꯥ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯇꯥꯝꯅꯥꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯊꯕꯛꯇ ꯆꯠꯇ꯭ꯔꯕꯅꯤ
ꯏꯀꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤ ꯐꯤꯔꯦꯞꯄ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯃꯝꯃꯒ ꯆꯪꯂꯛꯏ ꯇꯥꯝꯅꯥꯁꯨ ꯁꯨꯃꯥꯡ ꯃꯇꯥꯏꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯈꯣꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯆꯥꯁꯤꯡꯗꯣ ꯐꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯕ ꯅꯥꯄꯤ ꯐꯣꯏꯕꯅꯦ ꯅꯣꯡꯅꯒ ꯁꯨꯕꯅꯦ ꯅꯥꯄꯤ ꯌꯥꯝ ꯐꯔꯤ ꯀꯥꯛꯐꯩ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯈꯔ ꯐꯣꯏꯗꯠꯀꯦ ꯇꯧꯕ ꯀꯥꯛꯐꯩꯅꯒ ꯅꯨꯡꯁꯤꯕꯤ ꯑꯃꯨꯛ ꯇꯧꯍꯜꯂꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯝꯅꯤ ꯈꯪꯉꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ ꯅꯥꯄꯤꯁꯦ ꯈꯔ ꯊꯨꯅ ꯐꯣꯏꯕ ꯂꯣꯏꯅꯕ ꯃꯇꯦꯡ ꯈꯔ ꯇꯧꯔꯝꯃꯣ ꯁꯨꯛꯇ꯭ꯔꯤꯛ ꯁꯨꯛꯄꯅ ꯃꯥꯏꯗ ꯎꯕꯗ ꯀꯥꯛꯐꯩꯁꯨ ꯂꯣꯠꯈꯤꯕ ꯌꯥꯏ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯎꯞꯇꯨꯅꯦ ꯀꯩꯅꯦ ꯗ꯭ꯔꯦꯁꯇꯨꯒ ꯐꯝꯊꯔꯛꯂꯦ ꯅꯥꯄꯤ ꯃꯟꯕ ꯐꯣꯏꯕ ꯍꯧꯔꯛꯏ ꯇꯥꯝꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯥꯄꯤꯗꯣ ꯐꯣꯏꯍꯧꯅꯕ ꯂꯥꯛꯅꯩ ꯐꯤꯔꯦꯞꯄꯅ ꯌꯨꯝꯊꯪꯅꯕ ꯏꯃꯥ ꯃꯈꯣꯏꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯂꯧꯕꯨꯛꯇ ꯆꯠꯂꯝꯒꯅꯤ ꯏꯅꯦꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯌꯦ ꯑꯩꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯏꯅꯦ ꯍꯣꯏꯅ ꯆꯪꯍꯟꯒꯅꯨ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯦꯗ ꯀꯩꯁꯨ ꯅꯤꯡꯉꯣꯜ ꯍꯣꯏꯗ ꯑꯃꯨꯛ ꯇꯝꯈꯤꯗ꯭ꯔꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯝꯈ꯭ꯔꯒꯅ ꯅꯪꯉꯣꯟꯗ ꯗꯐꯝ ꯇꯧꯕꯤꯔꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤ ꯊꯩꯗꯨꯅ ꯆꯦꯟꯈꯤꯗ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯤꯅ ꯃꯊꯥꯗꯤ ꯐꯖꯅ ꯁꯥꯔꯦ ꯑꯩꯁꯨ ꯕꯣꯔꯤꯁꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯤ ꯍꯥꯏꯔꯤ ꯅꯍꯥꯟꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ ꯏꯃꯥꯒ ꯃꯁꯥ ꯌꯥꯝ ꯀꯟꯈꯠꯂꯦ ꯏꯃꯥꯅ ꯋꯥꯔꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯗ ꯏꯆꯦꯗꯤ ꯂꯣꯏ ꯈꯪꯉꯦ ꯅꯪ ꯆꯪꯍꯟꯒꯅꯨ ꯅꯪꯒ ꯅꯛꯅꯕ ꯌꯥꯔꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯑꯒ ꯍꯥꯏ ꯑꯩꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯆꯪꯍꯟꯗꯦꯅ ꯍꯦꯛꯇ ꯆꯤꯟꯊꯤꯈꯤ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤꯅ ꯁꯥꯎꯔꯤꯅꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯋꯥꯏꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯌꯨ ꯌꯥꯗꯦ ꯑꯩꯁꯨ ꯅꯪꯅ ꯋꯥꯔꯛꯇꯕꯤ ꯍꯦꯛ ꯑꯣꯏꯍꯜꯂꯦ ꯅꯪꯁꯦ ꯐꯠꯇꯤ ꯐꯠꯇꯦꯗ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯆꯦꯅ ꯑꯩꯕꯨ ꯐꯨꯍꯟꯕ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯅꯪꯍꯟꯕ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯁꯤꯕꯁꯨ ꯈꯨꯠꯊꯤꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯅ ꯅꯧꯅ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯐꯖꯩꯅ ꯎꯍꯜꯂꯛꯂꯦ ꯅꯪꯁꯦ ꯀꯔꯝꯕ ꯅꯪꯅꯣ ꯑꯩ ꯆꯃꯝꯅꯩ ꯑꯃꯨꯛꯃꯨꯛꯁꯨ ꯈꯜꯂꯦ ꯐꯥꯏꯕꯣꯛꯂꯥꯅ ꯑꯐꯕ ꯑꯃ ꯐꯠꯇꯕ ꯑꯃ ꯐꯤꯔꯦꯞꯄ ꯅꯣꯛꯏ ꯅꯪꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩꯅ ꯉꯥꯡꯕꯁꯦ ꯀꯩꯗꯧꯔꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯌꯦꯕ ꯈꯣꯟꯖꯦꯜꯗ ꯔꯥꯁꯤꯔ ꯑꯃꯗꯤ ꯊꯣꯝꯖꯤꯜꯂꯤꯌꯦ ꯇꯥꯝꯅ ꯃꯇꯝ ꯑꯃꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯑꯣꯏꯈꯤꯀꯣ ꯍꯧꯔꯛꯂꯦꯗꯣ ꯀꯣꯆꯤ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯂꯁꯨ ꯇꯥꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯅꯣꯛꯁꯤꯟꯅꯔꯒ ꯇꯥꯔꯁꯨ ꯊꯃꯣꯏꯗꯗꯤ ꯊꯤꯜꯂꯛꯏ ꯆꯛ ꯆꯛ ꯄꯥꯕꯨꯡꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯪꯅ ꯊꯣꯡꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯆꯥꯅꯤꯡꯉꯦꯅ ꯇꯠꯇꯅ ꯁꯣꯜꯂꯤ ꯅꯣꯡꯃ ꯂꯥꯛꯑꯒ ꯄꯤꯖꯕꯤꯕꯗꯤ ꯌꯥꯕꯅꯤ ꯅꯪꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯕꯨ ꯏꯀꯥꯏꯔꯛꯄ ꯅꯌꯨꯝꯗꯕꯣ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯦꯔꯥ ꯍꯧꯖꯤꯛꯇꯒꯤ ꯍꯟꯈ꯭ꯔꯗꯣ ꯍꯥꯏꯔꯛꯂꯗꯤ ꯈꯜꯂꯒ ꯑꯗꯨꯗꯤ ꯍꯥꯏꯔꯣꯏ ꯀꯩꯁꯨ ꯍꯌꯦꯡ ꯀꯩꯗꯧꯁꯦꯕ ꯃꯣꯔꯣꯛ ꯐꯩꯗꯣꯝ ꯑꯅꯤꯁꯦ ꯂꯣꯏꯅ ꯍꯦꯛ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯒꯅꯤꯌꯦ ꯏꯇꯣꯝꯇ ꯍꯦꯛꯄ ꯋꯥꯏ ꯅꯪꯁꯨ ꯈꯔ ꯌꯥꯎꯔꯣ ꯂꯥꯛꯑꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯃꯣꯔꯣꯛ ꯀꯥꯡꯍꯧ ꯂꯣꯏꯅ ꯉꯧꯊꯣꯛꯀꯦꯒ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯂꯋꯥꯏꯒ ꯁꯥꯠꯂꯨꯔꯦ ꯌꯣꯟꯅꯕ ꯑꯣꯏꯔꯗꯤ ꯕꯣꯔꯤꯁ ꯍꯌꯦꯡ ꯑꯣꯞ ꯂꯩꯔꯝꯒꯅꯤꯌꯦ ꯃꯥꯁꯨ ꯄꯨꯔꯛꯀꯦ ꯑꯌꯨꯛ ꯉꯟꯅ ꯑꯗꯨꯒ ꯁꯤꯗ ꯆꯥꯛ ꯆꯥꯔꯁꯦ ꯄꯥꯕꯨꯡꯁꯨ ꯄꯨꯔꯛꯎꯔꯥ ꯇꯟꯕ꯭ꯔꯥ ꯑꯩ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯀꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯎꯅꯒꯦ ꯍꯌꯦꯡꯗꯤ ꯅꯪ ꯈꯛ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯇꯥꯝꯅ ꯑꯐꯣꯏꯕ ꯅꯥꯄꯤꯁꯤꯡꯗꯣ ꯄꯨꯂꯞꯅ ꯈꯣꯝꯒꯠꯂꯒ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯃꯈꯥꯗ ꯀꯤꯠ ꯐꯝꯊꯔꯛꯏ ꯐꯤꯔꯦꯞꯄꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯣꯟꯕꯣꯏ ꯉꯥꯛꯄꯣꯏ ꯀꯩꯗꯧꯔꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯔꯣꯜ ꯃꯔꯤ ꯊꯣꯛꯇ ꯐꯥꯖꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯐꯤꯔꯦꯞꯄ ꯇꯥꯞ ꯍꯦꯛ ꯀꯣꯟꯈꯠꯂꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯑꯄꯤꯛꯄ ꯐꯃꯨꯡ ꯃꯆꯥꯗꯨꯗ ꯍꯤꯞꯍꯜꯂꯤ ꯃꯈꯨꯠꯇꯨꯁꯨ ꯂꯩꯈꯣꯝ ꯈꯔ ꯄꯛꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯐꯤꯔꯦꯞꯄ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯏꯁꯤꯡ ꯌꯥꯒꯦ ꯌꯦꯡꯂꯨꯕꯗ ꯐꯤꯜꯇꯔꯗꯨ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯏꯁꯤꯡ ꯀꯣꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯥꯅ ꯎꯗ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕꯗ ꯑꯃꯠꯇꯁꯨ ꯍꯦꯛ ꯎꯗ꯭ꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯏꯁꯤꯡ ꯊꯝꯐꯝ ꯍꯪꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯃꯈꯣꯡ ꯆꯠ ꯂꯦꯞꯄꯤ ꯀꯩꯒꯨꯝꯕ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯍꯟꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯆꯦꯡꯐꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯆꯦꯡ ꯈꯨꯕꯥꯝ ꯑꯃ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯈꯪꯂꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯅ ꯂꯥꯛꯇꯕꯗ ꯅꯣꯡ ꯅꯤꯅꯤꯁꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯃꯛꯅꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯈꯜꯂꯛꯏ ꯏꯁꯤꯡ ꯖꯥꯔ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯔꯨꯅꯕ ꯊꯣꯛꯂꯝꯂꯔꯣꯏ ꯈꯪꯂꯦ ꯐꯤꯔꯦꯞꯄ ꯃꯁꯥꯅ ꯃꯁꯥꯗ ꯃꯔꯥꯜ ꯄꯤꯖꯕꯒꯨꯝꯅ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯇꯨꯝ ꯆꯦꯅ ꯄꯥꯏꯁꯤꯟ ꯃꯥ ꯇꯨꯃꯤꯟꯅ ꯁꯣꯔꯄꯣꯛ ꯊꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯆꯥꯛꯈꯨꯝꯗ ꯀꯩꯀꯩ ꯂꯩꯕ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯕ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯏꯔꯦꯟ ꯑꯃꯈꯛꯇꯤ ꯆꯦꯡꯐꯨ ꯃꯈꯣꯡꯗ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯇꯞꯅ ꯊꯣꯔꯛꯂꯦ ꯇꯥꯝꯅꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯒꯨꯝ ꯍꯧꯒꯠꯂꯛꯏ ꯇꯞꯅ
Mon mayadagi ising bottle ama leiribado bottle maningduda khitangkhak napi yamna yaudre. Madu makum hangduna thakke tawringe Firepa phamangda lepaga. Sak sadaba numit kayani suraba. Nangi awatpa ingonda hayo hairaga nangna haidrisina kaigi. Hairaga Firepa makhol phone hiraklabani. Tamna matin kut yolaga pirang lakta ase maminok amaga sengbadusu tamthorei. Thongal thokpe kaise. Mamada suwa haibe kai. Ngarang phawdi chai ngasai ukhak chadabani. Sel khara yaurambado icheda oina thadokhraba. Firepa hina thamoida tana thilai. Aduga ingonda haidrisina amukarigi. Adusu khangde. Ai hainingdabasu natte. Adubu nangonda hausiksu ikoi koiri. Sima wale haibasu ngamde. Nangna igi kudang pairaklasu ikai. Nangna nushini yenglaklasu ichana bikai. Aduna ai nangonda sima wale haibase ngamde. Nang ingonda sawano. Ai tasengna ngamdabani. Si haina ising bottle do da yauriba ising khara do thaksili. Chaklamnge ising thakchinbada mapuk makatang olaklabani. Amuke hena makok to ngauri. Ising khara chakhau do takrabaso khara ama othorakle. Firepa phibam do da mi pai phingna changsilaga tamnana phamang do da masano tharaga handoklibado mana ngakpi. Chakhau do takraba ising do amuk sutungduna lehan mangamda. Haidorakpada Firepa gi khodang do oina othoraklami. Firepa mihul mangkre phibam duda thuna taptha vaida. Sidi doctor chatpana fani. Haiduna Firepa masada tairiba amotpado hangoiba amata phauruda tamna bu thangduna puthorei. Tairiba amotpado isingni kaya hangoiningai di oide. Adubu tingi saruksu kharadi yauri. Firepa na gari da hakodakle. Aduga masu ka khalaga thauba hui. Amadudi masado puksonga sonkrabanina makoktu sunungai tramina handok dew torei. Adubu sakhauda kaishu yaudabanina hena waba haidu oire. Pukliga nabaga mamai mamit aksang hingangi. Firepa gari thauba kire. Gari do mataida sab khamaga. Gari tong mayadragana khongnuin chalase. Firepa na si hairaga gari de kumthage tawbada tamna Firepa gi khudang no tapharei. Phaba yanba natramakso mabung khamakpada Firepa tamna de yingi. Ngawrabuna asuk sangkraba labise nangna ithanga chatpa ngamdoribra. Ngangai ko tamna pharakaniba sai glass se dom haidaro nushi kitang changanse masama ton tension phap thapi ison son haire Firepa gari dudagi sai glass do loina makhangdui aduga magi pocket agi rumal do lauthoraklaga kitang pakna su thoplaga tamna gi setanga tharaga mamit ushinna hipiduda humai humkalei tamna gi humang marik kari balai baktusu rumal do na tap nap thoi aduga amuksu ising bottle yauri do paikhatlaga makhum hangduni rumal do chotlalaga sungdoktuna tamnagi mamai do taithopri bwa gangang sinde ma sorpo makhol kya kan hon manate tamna amuksu phogole gari gi thong to hang manangtre gari da amuksu handokre chakhau de roi bi thak ta soklabani chaba thakpa chang nai da bagi Firepa tamnagi nangandu da tapna nan thai charam chadatna bagi nupi do de wabana su kham thengkre tamna kapli Firepa ai hando isida chakhau manungi mari marang yaurapra phung manung da amte yaudraba kainum tawre ngakta phulla laikre Firepa tamna na yam serious oinaga pakhatna kaknganga tawraga haisalakpada pakhatpa maraktuda amuk sunokning khalei themai Firepa na yaurokte pakhat kanok em tawroi nasada free oyo sort tapna holo aduga tapna farakani tanja sida intense time am othokhrani na amu pakhat leire